ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯅꯤꯄꯨꯔꯤ ꯂꯩꯇꯦꯡ ꯋꯥꯔꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯔꯦꯇꯔ ꯃꯤꯔꯥꯟꯗ ꯂꯣꯡꯖꯝ ꯏꯁꯥꯃꯛꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯏꯖ꯭ꯔꯥ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯨꯚꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯐꯤꯂꯝ ꯑꯁꯤ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯀꯣꯆꯤ ꯁꯍꯔꯒꯤ ꯑꯔꯣꯏꯕ ꯌꯍꯨꯗꯤ ꯑꯗꯨ ꯁꯤꯕꯒꯤ ꯄꯥꯎ ꯇꯥꯕ ꯐꯪꯈꯤ꯫ ꯃꯍꯥꯛꯀꯤ ꯄꯣꯠꯂꯣꯏꯕ ꯅꯨꯃꯤꯠꯇ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯕ ꯃꯣꯁꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯍꯨꯗꯤꯒꯤ ꯌꯨꯝꯗꯒꯤ ꯑꯔꯤꯕ ꯄꯣꯠꯂꯝ ꯈꯔ ꯂꯣꯟꯅ ꯍꯨꯔꯥꯟꯗꯨꯅ ꯃꯥꯒꯤ ꯗꯨꯀꯥꯟꯗ ꯄꯨꯔꯛꯈꯤ꯫ ꯃꯔꯛ ꯑꯗꯨꯗ ꯑꯔꯤꯕ ꯎꯄꯨ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯣꯁꯥꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯁꯦꯕꯥꯁꯇꯤꯌꯥꯟꯅ ꯅꯨꯡꯗꯥꯡ ꯗꯨꯀꯥꯟꯗ ꯂꯩꯗꯨꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛ ꯁꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯀꯧꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨꯁꯨ ꯊꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯥꯅ ꯃꯃꯥꯟꯅꯕꯕꯨ ꯐꯣꯟ ꯇꯧꯗꯨꯅ ꯌꯨ ꯊꯛꯅꯕ ꯀꯧꯈꯤ ꯑꯃꯗꯤ ꯉꯁꯥꯏ ꯃꯣꯁꯥꯅ ꯌꯍꯨꯗꯤꯒꯤ ꯌꯨꯝꯗꯒꯤ ꯍꯨꯔꯥꯜꯂꯛꯈꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯣꯠꯁꯤꯡ ꯑꯗꯨ ꯃꯣꯏ ꯑꯅꯤꯅ ꯈꯔ ꯑꯃꯨꯛ ꯍꯨꯔꯥꯜꯂꯒ ꯌꯣꯟꯊꯣꯛꯅꯕꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯃꯥꯡꯗꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯟꯅ ꯍꯨꯔꯥꯟꯗꯨꯅ ꯄꯣꯠ ꯀꯌꯥ ꯌꯣꯟꯊꯣꯛꯄ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯂꯝꯈꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯁꯦꯕꯥꯁꯇꯤꯌꯥꯟꯅ ꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯉꯁꯥꯏ ꯃꯣꯁꯥꯅ ꯌꯍꯨꯗꯤꯒꯤ ꯌꯨꯝꯗꯒꯤ ꯄꯨꯔꯛꯈꯤꯕ ꯎꯄꯨ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯉꯣꯟꯗ ꯇꯝꯅꯕ ꯀꯌా ꯍꯧꯔꯛꯈꯤ ꯑꯃꯗꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯦꯕꯥꯁꯇꯤꯌꯥꯟ ꯐꯤꯕꯝ ꯆꯥꯗꯕ ꯃꯑꯣꯡꯗ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯀꯦꯁ ꯑꯗꯨ ACP ꯁꯐꯤꯛꯁꯇ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯃꯥꯅ ꯊꯧꯗꯣꯛ ꯃꯐꯝꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯦꯕꯥꯁꯇꯤꯌꯥꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯐꯝ ꯀꯌꯥꯗ ꯃꯇꯦꯛ ꯇꯦꯛꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯎꯄꯨ ꯃꯊꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯃꯔꯣꯝꯗ ꯔꯟꯖꯟ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯄ꯭ꯔꯤꯌꯥ ꯃꯨꯝꯕꯥꯏꯗꯒꯤ ꯀꯣꯆꯤꯗ ꯌꯨꯝ ꯍꯣꯡꯂꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯔꯟꯖꯟ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠꯀꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯁꯤ ꯃꯨꯝꯕꯥꯏꯗꯒꯤ ꯀꯣꯆꯤꯗ ꯇꯧꯔꯛꯄꯅꯤ꯫ ꯃꯔꯝꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯁ ꯈꯔ ꯀꯣꯆꯤ ꯁꯍꯔꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯊꯝꯒꯗꯧꯔꯤ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯊꯥꯗ꯭ꯔꯤꯉꯩ ꯀꯣꯆꯤꯗ ꯊꯝꯂꯤꯉꯩ ꯃꯗꯨꯕꯨ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯔꯟꯖꯟꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯋꯦꯁ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯔꯝꯃꯤ ꯃꯗꯨꯗꯤ ꯋꯦꯁ ꯑꯗꯨ ꯈꯛꯅ ꯀꯣꯆꯤ ꯁꯍꯔ ꯄꯨꯝꯕ ꯃꯤꯀꯨꯞꯇ ꯃꯥꯡꯍꯟꯕ ꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯋꯦꯁꯁꯤꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯦꯛꯁꯤꯟꯅ ꯔꯟꯖꯟ ꯅꯠꯇꯅ ꯀꯅꯥꯁꯨ ꯆꯪꯕ ꯌꯥꯗꯅ ꯉꯥꯛꯂꯝꯃꯤ꯫ ꯁꯍꯔ ꯑꯗꯨꯗꯁꯨ ꯃꯤꯑꯣꯏ ꯈꯔꯅ ꯊꯕꯛ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕꯒꯤ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ACP ꯁꯐꯤꯛꯁꯇꯨ ꯁꯦꯕꯥꯁꯇꯤꯌꯥꯟꯒꯤ ꯃꯔꯨꯞꯇꯨꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯁꯦꯕꯥꯁꯇꯤꯌꯥꯟꯒꯤ ꯐꯣꯟꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯒꯤ ꯅꯝꯕꯔ ꯌꯥꯎꯔꯝꯈꯤ꯫ ꯑꯗꯨꯕꯨ ACP ꯁꯐꯤꯛꯁꯅ ꯍꯪꯕꯗ ꯃꯉꯣꯟꯗꯒꯤ ꯊꯣꯏꯗꯣꯛꯄ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄ꯭ꯔꯤꯌꯥꯒ ꯔꯟꯖꯟꯒ ꯑꯌꯨꯛ ꯋꯥꯀꯤꯡ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏꯒꯤ ꯅꯧꯅ ꯌꯨꯝꯊꯪꯅꯕ ꯑꯣꯏꯔꯤꯕ ꯅꯝꯕꯤꯔ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯖꯥꯔ ꯀꯧꯕ ꯍꯨꯏ ꯑꯃꯁꯨ ꯂꯣꯏꯅꯔꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯗꯨ ꯖꯥꯔꯕꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ꯫ ꯅꯝꯕꯤꯔꯒꯤ ꯃꯁꯨ ꯅꯨꯄꯤꯁꯨ ꯋꯥꯀꯤꯡ ꯆꯦꯟꯕ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯔꯟꯖꯟꯁꯨ ꯑꯣꯐꯤꯁ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯈꯤꯕꯗ ꯐꯥꯗꯔ ꯁꯦꯝꯋꯦꯜꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯃꯗꯤ ꯐꯥꯗꯔ ꯁꯦꯝꯋꯦꯜꯕꯨꯁꯨ ꯀꯣꯆꯤꯗ ꯂꯥꯛꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄ꯭ꯔꯤꯌꯥꯅ ꯌꯨꯝꯒꯤ ꯗꯦꯀꯣꯔꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯑꯔꯤꯕ ꯄꯣꯠ ꯆꯩ ꯂꯩꯅꯕ ꯃꯣꯁꯥꯒꯤ ꯗꯨꯀꯥꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯣꯁꯥꯅ ꯍꯨꯔꯥꯜꯂꯛꯈꯤꯕ ꯎꯄꯨ ꯑꯗꯨ ꯃꯥꯁꯨ ꯎꯔꯝꯃꯤ꯫ ꯎꯄꯨ ꯑꯗꯨ ꯎꯔꯨꯕꯗ ꯄ꯭ꯔꯤꯌꯥꯅ ꯄꯥꯝꯕꯗꯒꯤ ꯌꯨꯝꯗ ꯄꯨꯔꯛꯈꯤ꯫ ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯎꯄꯨ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯡꯗꯣꯛꯂꯨꯕꯗ ꯂꯤꯛꯂꯤ ꯕꯣꯇꯜ ꯑꯃ, ꯁꯝ ꯑꯀꯛꯄ ꯃꯆꯦꯠ ꯑꯃꯒ ꯂꯥꯏꯙꯤ ꯑꯃꯒ ꯌꯥꯎꯔꯝꯈꯤ ꯑꯃꯗꯤ ꯎꯄꯨ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯃꯈꯨꯜ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯨꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗ ꯃꯈꯨꯜ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯩꯈꯨ ꯈꯔ ꯄꯥꯏꯊꯣꯔꯛꯇꯨꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯁꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯔꯟꯖꯟꯅ ꯑꯣꯐꯤꯁꯇꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯌꯨꯝ ꯃꯅꯨꯡ ꯑꯗꯨ ꯃꯩ ꯑꯃꯠꯇ ꯊꯥꯟꯗꯅ ꯏꯃꯝ ꯃꯝꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯐꯣꯟꯒꯤ ꯐ꯭ꯂꯥꯛꯁ ꯑꯗꯨ ꯊꯥꯟꯗꯨꯅ ꯄ꯭ꯔꯤꯌꯥꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯄꯗ ꯈꯪꯍꯧꯗꯅ ꯄ꯭ꯔꯤꯌꯥꯅ ꯆꯣꯡꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯔꯟꯖꯟꯗꯤ ꯈꯪꯂꯗꯨꯅ ꯇꯨꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄ꯭ꯔꯤꯌꯥꯗꯨ ꯕꯖꯥꯔꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯥꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯑꯀꯤꯕ ꯈꯔ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄ꯭ꯔꯤꯌꯥ ꯑꯗꯨ ꯀꯤꯗꯨꯅ ꯔꯟꯖꯟꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯔꯟꯖꯟꯗꯤ ꯋꯦꯁ ꯊꯝꯐꯝ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯇꯟꯖꯥꯅꯤ꯫ ꯄ꯭ꯔꯤꯌꯥꯅ ꯍꯣꯕꯦ ꯆꯦꯜꯂꯛꯄꯗꯣ ꯔꯟꯖꯟꯁꯨ ꯃꯅꯨꯡꯗꯒꯤ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯟꯖꯟꯗꯤ ꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯅꯥꯁꯨ ꯆꯪꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯅꯤꯡꯉꯥꯏ ꯇꯧꯁꯤꯟꯅꯗꯨꯅ ꯆꯪꯂꯛꯂꯤꯕꯅꯤ꯫
Masigi matung Priyana Ranjanda thokiba pumba tamlami. Adubu Ranjanadi nauna yum honglakpagi kay panguda ubo oiramgani haiduna thoksaramde. Numit adugi numidangni Ranjandu tumlambadagi mathaki kada mi chatpagi makhol ama tai haiduna tapna kakharaglami. Mafam adu imamamlami amadi fattaba mayam ama paisilaga leramki. Mahangna floor aduda netuna kakhalubada khanghaudana teglaktuna tarakhi. Ayukta masigi matangda ACV suffix ta wari sarame. Adubu ACV suffix na sagumbo oiramgani aduga upak adu kuiraklabanina teglakpo oirambasu yai haramlaga chatkre. Mathangi numita Father Senwen Ranjangi yumda laknabagidama Ranjanna lawba chatlami. Aduga ngarangi thodok pumba tamlami. Somdana Priyadu yumda thawai ama amu ubadagi kimanduna wantharami. Father Senwen Ranjangi mayum yauduna Ranjanga punna imungda change tawbada masada karigumba khara fauki. Amadi Ranjanna Priyabu thirakpada mathaki kada wanthaduna leimaida tarambadu thingnaki. Madudagi Ranjanna Priyabu hospital da pukhirami. Hospital yoraba tungda doctor na waba henonbadagi wanthabo oiramgani hairamlaga hida khara tharamlaga chatkirami. Madugi matungda Father Senwen na divagbu adu yum adu da leiramba thingnarami. Amadi upu adugi maramdasu wafam khara hairaglami. Wafam adu taraba matung Ranjanna upu adu lamna samudarda hunto urasira haibada Father na divagna mi amada changkhrabadi box aduga mari leinadre. Maram aduna box adu hundoglabasu kanaba fangloi haina Ranjanbu khamlami. Masigi matung Father na box aduda thariba wahai sing adugi maramda professor amada hanglami. Maduda professor aduna wahai sing adugi maramda khangdoglaba matung Father Senwen da amuk tharaki. Aduga loinana makhoigi thabak asida mating oinanaba magi marup Yahudi amagi leifamsu taglaglami. Madudagi Father Senwen na haibagi matung ina Ranjan Mumbai da Yahudi adugi manaktamna laglami. Yahudi adu unaraba matung madi thabak adugi mating pangbang ngamloi maramdi Priyagi masada divak changi haiba thazade haina hairaki. Yahudi aduna Ranjanga magi machanupa Marcus ka sakang maikhang nahalami. Tanja aduda Ranjangi folda call ama laglami. Call adu Priyagi oirami. Ranjanna call adu paikhalubada Priyana mahak mama oidore haina hairaglami. Pau adu tabada Ranjansu yamna haraurami. Amadi Yahudi da wafum adu tamlami. Wafam adu tabu matamda Yahudi adudi pakhalami. Amadi Ranjanda Priyagi masada divag changba oiroi. Angang aduda oina changba oiramgani. Maramdi divakti angang macha natraga wakhalgi anaba leiraba miyoi khaktada changba ngamgani. Loinana makhoigi against the chalurabadi divakna soidana hanaba tawrakani haina hairaglami. Mafam adudagi halamdaida Yahudi aduna Ranjanbu cover house da laknaba hairami. Mathangi numitni Ranjan cover house da chatluba matamda Yahudi adudi siduna leiramki. Amadi maram asidagi machanupa Marcus pu mating pangbinaba hairami. Marcus tasu asumna hairami. Madudi mahaki macha adu karigumba abort tawkhrabadi farakadra haina hanglami. Maduda Marcus na hairaglami. Karigumba nangna adumna tawrurabadi divakna soidana Priyabu hatkigani. Aduga karigumba khara sillanglaba matungda yumda laglagi. Mahang lakdri faudi yum aduda mingsel amata thamdanaba khanghalakhi. Maramdi mingselda taba mami aduna divakpu mapangal hengalhanbanani. Ranjanna mayum yoraba matungda Marcus na haibagi matung inna mingsel pumna maglaktoklami. Aduga Father Senwen da wafum asi Priyada khanghandanabasu haiki. Maramdi Priyana khanglaklabadi mathwai wakini haina hairunu hairibani. Tapna matamsu sumsum haujanki. Somdasu Marcus ki tawgadaba thawrang sillanglami. Adubu thabak pumba haudringegi mamangda Priyagi mabuk manungda yauriba angang adu nupara nupira hana khangdokpa mathau taki. Maram asina madu khanglakpa mahaksu ngaiduna leiki. Nongmagi numita Priyaga Ranjangana walking chelakpada Neviergi machanupidusu magi hui aduga walking chelaklami. Maduda jarna Priyabu ubada khangnadaba mi amagum yamna kanna khunglami. Masi ubada Priyadi jarda yamna saurami. Numitugi numidangni Ranjanna Priyabu leiba udaba aduda thiraglami. Priyabu thibada mapanda tholakpada Priya adu wal mathakta chatlaga leiramba adu thengnakhi. Magi makhut aduda khaw amasu pairi. Khaw adudagi isu tap tarami. Fibam asi ubada Ranjan Priyagi matungda tapna inaraglami. Adudagi khanghaudana Priyagi mangda Marcus leptuna lerami. Marcus na Priyabu faraga nang kanano haina hangbada noklaga Abraham Izrani haina hairaglami.
Adudagi Marcusna Priyagi makokta nalaga mantra sonbadagi Priya wanthaki. Priyana wanthabada mana pairamba bag adu makhada taduna bag adudagi jargi akakpa makok adu tharo antharai. Priyabu Ranjanna yum manungda pusinki. Adugi matung Ranjanna Marcus ki manaktamna lakpada lambida truck amaga thingzinage tawbadagi hingauki. Masi pumnamak dibag puloisinbagi damakta Marcus pumana hatnabagi damakta tawraglibani. Marcus na Ranjanda Abraham Izargi maramda khangdoknaba magi mapaga tinaramba Joshua Yahudigi manakta chatnaba hairami. Maramdi mangonda hanglabadi Abraham Izargi maramda karigumba kharadi khangba yai haibagini. Asomdana ACF suffix Nambirgi yumda laglami. Maramdi Nambirna magi hui mangkibadugi complain tawrokpa adudagi laglibani. Mafam adu yauraba matungda Joshua na makhoida magi mapana Keralagi Yahudi singi maramda lairik ama irami. Maduda Yahudi pumaki punsi wari yaurami. Marcus na lairik adu yengzage haibadagi Joshua na su lairik adu piraglami. Halakpagi lambida Marcus na lairik adubu hangdoktuna Abraham Izagi wari adubu paraglami. Madudi Tribanam Puramgi mafam amada Abraham Iza kauba miyoi ama lerami. Abraham Iza asi Yahudi ama oirami. Adubu maha Christian nupi Rosie kaubi amaga yamna nusinarami. Abraham Izagi mapa Yakub Izra Keralagi lalol itik tauba miyoi amani. Mahangna British singa loinaduna nongmagi karbar chawthoraktuna paisa paiba miyoi ama oirami. Yakub Izra lalol itik tawbada natana laitin sanaba kalazaduna chingbasu tawrami. Maramdi mahangna nungairagliba asi kalazadu tawbadagini haina thazarami. Nongma Abraham Izana Kochidagi Rosie tamak Yahudi singna luhongbada senaba gaun ama leraktuna Rosie da pirami. Amadi Rosie da makhoi ani luhongbada sigi fijol asi selangnaba hairaki. Adubu Rosie di mahangna Christian oirubana Abraham Izaga makhoi ani luhongani haibasi kaya thazaramde. Maram asina masi khalubada yamna wazarami. Maram asidagi nongma Rosie na Izabu cross ama paihanduna wasakhalami. Makhoi ani sunsoisoidana luhongani haina. Asigi matung Abraham Izana Rosie da Kochi yauraba matungda mahaki mapabungda luhongbagi wafam haudoklage haina chatkirami. Kochi yauraduna Abraham Izana mapabungda Rosie ga luhongbagi wafam haudoklami. Adubu mapabungna hanthaba thaki imungni haiduna yarakhiramde. Izrasu mapana adumna hairakpadagidi karisu wa makhataba ngamkhidre. Somdana Rosie gi imung manuna Rosie mirole haiba khangnarakhi. Adubu angang adugi mapadi makhoi su khanglamde. Maram asina Rosie da angang adugi mapadu hanglami. Adubu Rosie na karisu khumlamde. Masidagi magi mapana sauduna mabu ka amada thunglon sinduna phawba thamlami. Numit kayani ka aduda thunglon sinduna leiraglaba matung nongmadi Abraham Izagi chithi ama fangki. Chithi aduda Izana mabu kaukthoklo haina hairaglami. Chithi adu parubadagi Rosie gi thamoi machet tana kaiduna kapcharami. Amadi mayum manakta hauba u pambi amada thauri yanduna mathanta sizaki. Mahangna siba matamda Izana piramba gaun asusu selami. Mahangna sikraba matung magi mapana ka adu changduna asum yenglakpada Izana tharakpa chithi adu thengnaki. Madu paraba matungda masi pumnamaksi Izana thokhanbani haina khanglaki. Khunjasing sumasi khangbadagi Abraham Izabu yamna saurami. Masidagi nongma numidang ama Iza amadi magi mapaga loinana khul aduda lakpada khunja mayam koisinduna makhoibu furami. Madudagi Yakub Izana Rosie gi mapabu su hatlami. Aduga Abraham Izabu puduna hospital da laglami. Hospital yauraba matung doctor na Yakub Izadra Abraham Iza yamna thina sokpana maram oiduna hingna siraba amagum karimata lengbo otpa ngamdana leirani haina hairaki. Asidagi Yakub Izana magi machanupabu kalazadugi mateng lauduna aroiba Yahudrina leikidraba matamda Izagi thawaina amu safonglaktuna magi laman khumba ngamgadaba misak amagi hakchangda changsinduna Christian mayambu hatuna laman khumaknaba haiduna debug box amagi manungda thawai adu phajinduna thamki. Amadi debug sembada asiba hakchang adu poloiba amadi fumba yadabana Yakub Izana hakchang adubu samudarda oina thadaki. Aduga ugi murti amabu magi machanupani haiduna mayam mangda fumkhibani. Adubu haujikti Abraham Izagi thawaina laman khumnabagi damakta safonglagle. Masi pumnamak Marcus na khanglaba matungda halaktuna Father Samuel ga watanarami.
amadi Father Sewell nasu Dr. aduga wari sanaduna Priyagi lakadawriba macha adu nupara natraga nupira haibasu khangdoklami. Asomdana ACF suffix Ranjan gi manakta laklami. Father Samuel ga thingnaduna mangonda su thodokpumba asi khanghalami. Adubu ahanbadadi suffix su thajaramde. Adubu paranormal oiba thodok khara ningsinghanbadagi mahaksu hojikti thajarami. Amadi mahaksu makhoigi mateng pangbada yaurami. Divagna Savage tabu hatpa oiramgani haina su khalami. Adugi matung Priyagi mamaga Ranjan ga loinaduna mandirda lai khurumba chatkhirami. Amadi somdana Marcus ne ACF suffix da Abraham Izargi murti phumki hariba mafam aduda chattuna tokhairaga lairik aduda iriba adu asengbara haiba khangdoknaba haibadagi makhoi ani symmetry tamna laglami. Amadi mafam aduda Abraham Izargi mongfam adu tokhaiduna yenglubadadi asengbamaki ugi murti ama oina leiramki. Masidagi makhoi anina Izargi wari asi asengbani haiba khangki. Maram asina Marcus na exorcism taunabagi damakta ACP da Yahudi miyoi tara puraknaba haiki. Maramdi dibag adubu exorcism tauduna amu upu aduda hazinbagi matam adu lakle. Numidangi matamda Ranjan na lai khurumba halakpada Priya adu mathaki ka aduda leptuna leiramba thingnaki. Adudagi mahangna changsilubadadi tungdagi ACF suffix na Ranjangi makokta suduna wanthahalami. Ranjan na makeup tholakpa matamdadi masa adu chokri amada punduna exorcism taunabagi damakta tauduna leiramle. Masidagi mabu karigi damakta faribano haina Marcus ta hanglubadadi Marcus na wari pumba liraglami. Madudi Abraham Izagi thawai asi hojik Priyada natte Ranjan da changduna leiribani. Masigi maramdi Ranjan khaktana Izagi laman khumba ngamgadawribani. Tasengna makti Priyana jarbu hatlaga yumgi mapanda chatlaga leiramba numidang aduda Ranjan su magi matung inaduna lakpa matam aduda Abraham Izagi thawaidi Priyagi masadagi thoktuna Ranjangi masada changkhrabani. Aduga Marcus na Priyada nang kanano haina hangluba matam aduda tunglomdagi oina Ranjanna Abraham Izani haina khumlakhibani. Mikup asida Marcus ti Izagi thawai asi Priyagi masada natte Ranjangi masada changle haibasi khangkhrabani. Amadi Marcus na Ranjan asi nuclear waste da thabak tawi khangbada Abraham Izana Ranjanda oina changlibani haibasi khangki. Maramdi waste adugi matengna Izana sahar adubu manghanduna magi laman khumba pami. Masigi warol sing asi Marcus na Father Samuel dasu tamkhrabani. Maduda Father na su Marcus ta hayaglami. Madudi Ranjan asi piklingaida magi mama mapa animak gari accident da leikhidre. Accident aduda Ranjan khaktamak hingawbani. Masidagi mahak thodok aduna wakhal laina oiduna leirakhi. Doctor singna counsel kayak tawraba matungda mahak khara farakhibani. Adubu mahak hauzik wakhalgi laina leiba misak amadi oiribani. Aduna nongma Priyana numidang aduda mathanta chatlaga leiba adu urubadagi mahakki wakhalgi anaba adu amu horakhi. Madugi tanja adu lauduna dibakna mangonda changkhibani. Mamangdadi Priyada changduna leirambani. Adubu Priyana nongma Ranjanbu store hub manungda leiba adu urubadagi Ranjangi masada changbana hena kanagani khangbadagi Ranjanda oina changkhibani. Masigi matung ACF suffixu Yahudi tara puduna laglami. Aduga exorcism taunaba tawraklami. Masidagi Ranjangi masa manungda yauriba Izagi thawaina Yahudi sing adubu amamamta oina hatpa horaglami. Maram asina exorcism tawbada ayetpa kaya ama oirami. Adubu yamna kanna hotnaduna Marcus na tawduna Abraham Izagi thawai adubu upu aduda amuk fazinki. Amadi Ranjan su farakhi. Masigi matungda ACF suffix amadi Marcus ka loinana upu adu puduna samudarda thadakirami. Masigi matung matam khara hokre. Priyasu hojikti nuksiraba machanupi ama fangjare. Ranjan nasu Marcus ta phone tawduna nungaiba pau asi tamduna harawa phongdoklami. Film asigi aroibada nga faba nupa anina nga faba kumlakpada samudargi torbanda divag box adu tawduna leiramba adu thingnakhi.